Makasi tarakpada nungtil paukse ki chipongama oiriba Wayal Katidagi Lokotcharaga Tamzage, Thoubal dadi lam khopsil haiduna yum Faoba Thudekhre hairi. Thoubal district ki manung chana laiba tongan ba mapam kayada lam khopsil laga saba yum dukanamadi atai structure punamak district administration gi miyengda Thudekhre. Thoubal gi deputy commissioner Hanak Kamai amadi tongan ba loishangi officer sing yauna chatakiba eviction drive baduda Thoubal Mela ground yari pok lamkhai athokpam arong thong amadi National Highway 102 Impal More Lambigi Nagyet Lam Khopsil Laga Sajin Basing Sidokhi Thoubal District Hospital gi main gate mamangda Kanglon Kaina Sajilambat Dukana Madi Yum Kayasu Sidokhi Hairi Lam Khopsil Laga Dukana Madi Yum no Chingba Sajilakpa Sing Taktokpagi eviction drive aduga Mari Leinana Thoubal gi DC Hanak Kamaina Phongdorokpagi matungina police personnel sing amadi municipal council gi official sing yauna ngasi dagi chacharekiba eviction asigi mangoinana July 15 da mangjauna masa masada notice thaduna lam khopsin duna sajiliba yum amadi dukana chingba punamak sidoknaba khanganba laikhre hairi Thoubal district ki tongan mapamda ngasi dagi hauna chachariba eviction driver se makatana district asigi atai atopa mapam singdasu chathaki gani panbaya abadi tha asigi kungani toida Thoubal gi DC na order ma thoktuna lam khopsil laga sajiliba sing July 13 phawbugi mamangda masa masana sidoktrabadi eviction drive chatharagani haina khanganba laikhrabani maraktana Kokaitel 360 hairiba PS asidagi post amakhak lokhacharaga thamjage Jiri gi Mehatka mari Leinana NI na Jiri bamtaki moya kauba Kuki ama phakre hairi translation of Kuki post oina NIA arrested Mawia of Moinathal from Jiribam Haidokpa Yauduna Kamaina Kangino NI Haishi but tauna haibanate Haidokpa Yaubagi Parini Ekoi Maselgi Wari Arotpadi Aikoi Masel Tanakhangmani Haidokpa Mi Yauri Takmani NI gi Michangda Ladiba Aikoi gi Missing Gyantarasi Mingchat Thininga Yam Oire Taurisi Haiba post translate asina Pongdogli Maka Satarakpada Nungtil Pausi ki Chipongama Oidiba Pokzel Digi Lokocharaga Tamzagi Hospital Akai Etoi Tholam Basengi Matakta Wakat Krehari Tha Sigi Kunginipangi Nimidangda Thoubal District Hospital da Angang Unabada Macha Hingoraga Mama Laikidabagi Miyamna Hospital da Thomzil Laktuna Akai Etoi Tholam Basingbu Phaduna Cherak Piyu Haina Thoubal District Hospital gi Medical Superintendent Dr. W. Rohini Kumar na Thoubal Police Station da Ai Bachirol Piduna Wakat Krehari Pawasina Hai Tha Sigi Kungamapal gi Nungtilda Thoubal District Hospital gi MS Dr. W. Rohini Kumar na Khuyek Piduna Thoubal Police Station da Pishing Kiba Wakat Chirol Adugi Matungina Laikidraba Aduga Mari Leinana Miyoi Khara Hospital Asigi Maternity Ward ki Nursing Station Amadi OPT Counter da Leiba Computer CPU Printer Smart City Amadi CCTV Camera Yauna Puna Lupa Lak Mangaga Lising Yankai Rongi Polam Sing Tugairam Kibani Hairi Laidiba Miyangi Property Sing Tugairam Liba Miyoi Singi Matakta Action Lokat Piyu Hainasu Police da Pishing Kiba Wakat Chirol Aduda Yawi Hairi Panbaya Abadi Hospital Asida Angang Unabada Texam Mayalikai dagi Kangembam Ningol Maibam Ongbi Samita Laikidraba Matung Kushaunar Miyamna Dr. Amadi Nursing na Toksadabadagi Laikidabani Haina Maral Siduna Maral Laiba Dr. Amadi Nursing Cherak Piyu Haiduna Tomjalakibani Misi Asigi Matangda JSC Semduna Makoina Taliba Dimanching Pangdri Faoba Asi Bakchang Lowri Haiduna Hauzik Faoba Samiti gi Thawa Yaudra Bakchang Jinimski Meral Sangda Lady Bani Haidi Maka Satarakpada Nungtil Pausi ki Chifongama Oiriba Kanglaipa ki Mera dagi Lokocharaga Thamjage Puba Thangmang Loidaba demand kaya toksilakpana MB College ki Oja Singh resign Toubgi Khongpham Lakle Haiba Dr. T. H. Robin Gyopam Thamjage Maharaj Buddhachandra College ki Student Union ki Maraktagi emission Taunaba Kota PBU Haibada Natana Puba Thangmang Loidaba demand kaya toksilakpana Oja Singh resign Toubgi Khongpham Lakle College Asina Puba Thangmang Loidaba budget kaya Thazilaktuna Oja Singh Amadi Principal da Puba Ngamloidaba Pulung Ama Pibada Natana College Asigi Mingchat Thiananaba Tabak Thorong kaya Torokpa Haibasi Kanjam Tawi Makatana Asigumba Dimanching Asi Amukana Torokpa Tarabadi College Asigi Oja Singh Amadi Principal Yauna resign Taunaba Sem Saba Loide Haina Maharaj Buddhachandra College Teachers Association gi President Dr. K. H. Robena Phongdokre Wafam Asing Asi MB College Impal IQAC Rumda Pangthokiba Paugi Mifam Amada MB College Teachers Association gi President Dr. T. H. Robena Phongdokibani Mahangna Makatana Hai Ngarang Manipur da Phongba Paukse Kharada College Asigi Students Union Chingna College Asigi Oiba Chakot Tharang Sing Tawada College Asigi Oja Yauna Principal na Thingle Hairiba Wafam Adu Yumpham Yaudaba Wafamni College Asigi Oiba Chakot Tharangi Thabak Tawada Karigumba Athingba Amata Piba Leite Maru Oina Chakot Tharangi Thabak Tawbagi Mingda College Asina Piba Ngamloidaba Sampam Piyo Hairakpa Tarabadi College Asigi Oja Singh Amadi Principal na Piba Ngamloi Khudamoina Hozik College Asida Student Union ki Thaupuriba Luchingba Mairi Singh Ayamba 6th semester
semester loiraba mahiroi ngaktani loinana college asigi union allocated budget asi lupa lakh ahunga lising kudha nipan ga chamani masigi manungda union asina external study tour chanaba lupa lakh aniga lising humpugi budget thajilaki masida natana internal study tour gi amuk lupa lakh amaga lising mokdragi budget thajilakpa amadi college asigi toilet repairing tauge haiduna lupa lakh ahungi budget amasu thajilaki haina pongdoki mahakna makhata na hai masida natna tongan ba college asina puba thangba ngamloidaba budget kaya thajilaktuna oja sing amadi principal da puba ngamloidaba polam ama pibada natna college asigi mingchat thihanana ba thabak thorong kaya ama torok bai basi akanba moong da kanjem tawi loinana makhata na sigumba ka henba demanding asi amukana torokba tarabadi college asigi oja sing amadi principal yauna resign tawna ba sem sare haiki Maka satarakpada nungthil pauksi ki chipong ama oidiba kanglaipak ki mairagi editorial lokot charaga thamjage lambi thonggi pibam aduki matik phatraba lamdam ama haibadu oire leibak ama sokot baibasi transport and communication haibadi lambi thonggi pibam phabagi makha yamna poli adubu manipur gi oinadi haidiba hirama sida khwaidigi hena sotara baibadu oiduna leire manipur gi oinadi lekha gi lambi natana ising lambi amadi rail lambi hosik pawbagi oina leitri nongthaki lambi di senjau paiba miyoi khujok khara khakkini haiba yai lairaba singna aeroplane tongduna lalon itikit thabak tawba ngamba nate maduna maru oina lekhagi lambi gi phibam asi aduki matik phanba mathau tai adubu lamdam asigi lambi thong sembegi thabakta lekha taduna lerakliba asin takpadi manipurda matamatam gi oina lengak sasan gi thabak tawkiba lengak seng aduna lamdam asigi lambi thong gi phibam phaganaba thabak maipuna paikhat ki di haibadu takpani lambi thong gi phibam aduki matik phattaba asina lamdam asigi miyamna chatok chasinda aduki matik khudongsa daba mayoknare masigi matakta lalon itikit thabak singsu lekha tarak baibadu oiduna lamdama sigi sel thungi aduki matik phatta baibadu oire housing manipur gi oina leiriba state highway sing inter village road chingi pibam aduki matik phatre maduna district amaga khungang amaga fauna riba lambi singi pibam ka hena phalak tabadagi miyamna satok sasin tawbada awaba mayok narakpani nong khajiktang tarakpa matamda lambi kaya ising na thumjinduna chatpa yadabagi awaba mayok nari lambi ningthina sembi dabada natana lambi gi nak yetta leiriba iram kholam singsu ningthina sembi dabadagi ising chenthokpam tabadagi lambi sorokta chanchilaktuna ising thumjinbagi atawba maram ama oiriba phibam asi manipur gi oina assembly constituency humpu gi MLA singna thonbani haibada haimanba thokloi MLA amamamna magi kendra gi manungda leiriba lambi thonggi phibam hakthengna yengsinduna matam chana sangat chaganabagi thodang adu lopam thokpani manipur lenga ki oina su public works department haiduna ichau sauna leiribani maduna department asina lamdama sigi lambi thong ningthina semnabagi thabak paikhatpa ngamdriba asi karigino haiba wang ama lakli manipur lenga ki oinasu lambi thong ningthina semnabagi damak matik chaba sanfam budget ta hawkadabani loinana lambi thong sembada akhanaba miyeng thamduna ningthina semnabagi thabak paikhat kadabani adubu tawpham thokpa maru oiba thabak asida matam gi manipur gi lengak sasan tawkiba lengak sing aduna pungning jangdabadagi loinana miyam gi mute oiriba MLA singna thawsadabadagi ngasi manipur gi lambi thong asi aduki matik patta baibadu oirakpani miyoibana khong paliba asi chatnabani makhal makha kaya gi engine panba gari kaya pothrokliba asi lambi da thaunabani adubu aduki matik patraba lambi sing oirabadi khongna chatpa amadi gari thauduna chatpa yadabagi maram oirkadoribani maduna manipur lengangna su ahanbada pakatpam thokliba thabak asi lamdam asigi lambi thonggi pibam ningthina semsa baibasi khangpham thoi yamna nungaitribadi hojik manipur gi miyamna india gi state chinga manipur ga samnariba national highway sing Faoba ningthina semjin bidabadagi chathok chasen tawbada aduki matik awaba kaya mayokna duna leiriba asini masigi matakta manipur da thokliba chai ani helaba irang asina maram oiduna national highway 2 asida lamdam asigi miyamna ningthina chathok chasin tawba yadaduna leiribani masina manipur gi miyam asi chathok chasin gi lamda aduki matik khudongsa daba mayokna bana hiram khudimakta lekha taduna leibagi maram oiribani maram aduna manipur lengangna lambi thong sembagi thabakta pungning changba chungani masida manipur gi miyam gi mihut oiriba MLA singsu lopam tokpa tawdang adu lawduna lamdam asigi state highway inter village road ching district amaga faunariba lambi sing khudingmak ningthina semsa aduna miyamna apanba leitana chathok chasin tawduna lalon etikit thabakta su khumang choksinanaba khona pamthoi maduna tana hojik oiriba lambi thonggi asumak leiba tarabadi manipur asi kaidongai dasu chakatpagi kairakta kakatpa ngamloi nongmagi lekha taba punchi marelamada leiragani haibasi khangpham thoi haiba wafam thamli